Gas care Manipur state na Chakthong gas Matou Karam na Sijinnagadage Kari Karamba Checksin THOURAM LOUKHATKADAGE HAIBAGI MATANG consumer sing the awareness PIBAGI THOURAM ngasisu BISHNUPUR district ki ETHING community hall da PANGTHOKHRE ngasigi program adu iho BLF ETHING and Central village BISHNUPUR district all gas care Manipur state ka punna kucham naduna PANGTHOKHIBANI THOURAM adu all gas care Manipur state ki manager Sagol Sem Joy Prakash na expert oina wangang laduna miyamda Chakthong gas ke thoklakadaba khudong thiba thoktanaba Matou Karam na Checksin THOURAM LOUKHATKADAGE amadi Matou Karam na maihau langpok thoklakpa yaba fibamdagi karam na ngakthokadage haibagi matangda miyamda takpi tambiki all gas KRG staff sing lapiduna aikoi mayam nupi sing da suki matik kana ba aikoi da mit na kong oiba koi gi nong magi season adaba yadaba gas aikoi na nong magi season ari ba stove na sing ba si da tauda yadaba aikoi gi punsi phawbo mang ba yaba posak sing asidagi kalhauba yaba kaya ama takpi ba se aikoi gi expert obi ba sa SS Joy Prakash mitaina managing director all gas KRG Sar sina laktuna adagi staff singa loina na takpi ba puna maksinga sidagi akoi da kana ba suki matik phangjai maram aduna akoi gi moirang adagi Bishnupur district ki manung jana lairiba lekai khuting makta akoi gi thanga apumba da su akoi gi ngasi pangthoiba awareness program ase loina bak sung soi dana nupi singda khanghan ningi pangtho aningi haiba wafam se